Meng tabiru khoi pumna pu image TV na taram na oksha bagal loina Brajesh Kumar na khurumjari ngasigi maru pawda Imphal Kangpokpi Senapati amadi Imphal Bishnupur Chuchanpur bus service passenger amata laktabadagi sen khidre Sankirtana de Thoram Sri Sri Ramji Prabhu Mandap pangthokre Korean language tamdiba Mahiroi Singh scholarship yanthokre loinana Vice President Jagdeep Dhankar na Laumi Singhi wafam da government wahang kaya hangkre mapung pau lobirasi state asida thokliba irang asina maram oiduna matam sang lepluraba Imphal Kangpokpi Senapati amadi Imphal Bishnupur Chuchanpur gi bus service ngasidagi amuk hanna chen gani haina toramba adu passenger amat laktabadagi chen khidre Manipur ki Chief Secretary Dr. Binit Joshi na ngarang thokiba public appeal gi matung inna ngasi pung taruk rom taba matamdagi moirang khomda leiba MST complex da Imphal dagi Kangpokpi faurga Senapati chatkadaba bus amadi Imphal dagi Bishnupur faurga Chuchanpur chatkadaba bus sing punna khamduna leiki haidba matam aduda paumi singna changluba matamda security gi section thorang sing di lokatpagi mami di taram khide adubu bus driver singi maikai dagi di higher authority dagi gari thauba honanabagi ayaba pirakpa ngaiduna leiki ayuk pung tarama thorum takpa phawda passenger amata laktabadagi bus animak thaudokna hanjinki panba yabadi state asida thokliba tha tarapal rom suraba irang asigi manung sanna tha khargi mamangda bus service asi horam labani adubu matam adudasu passenger amata laktabana maram oirga lengaki thorang adu fail oirga tokhibani loinana asidagi anirak suba khongthang oina public vehicle service asi makha sathanarba hairiba lambi ani asida ahenba security thamduna akanba mawngda ngak senbagi thabak paikhatuna leikrabani Department of Art and Culture na Silang do ngasi Sankirtana de Thoram Wangkhai Ningthem Pukri mapalda leiba Sri Sri Ramji Prabhu Mandap ta pangthokre miyoiba amana pokpadagi siba fawbada sagonaduna yauriba Sankirtan hena chawkhat anaba hotnabada miyam puna thudang lomina si haina Art and Culture gi Commissioner M Joina phongdorli Manipur Natta Sankirtana apunbaga kusamnaduna pangthokkiba thoram aduda Sangit Natak Academy Awardee Laima Pokpam Lakpati amadi Art and Culture gi Commissioner M Joina thoram gi athoi maru oiba mitunglen oina saruk yakhi thoram aduga mari leinana laikhidraba Guru Rajkumar Singhajit Singh gi photo da thoram aduda saruk yakhiba miyamna leichu katuna kai khumnaba utki thoram aduda mari leinana M Joina Bakata na Phongdorpada Sankirtana ngasi intangible cultural heritage oina UNESCO da chanba ngamliba asi laikhidraba Guru Rajkumar Singhajit Singh achouba thodangni laikhidraba sina haukiba ing sok lisingani mapandagi hotnaraklaba matung ing sok lising aniga tarahumdoi da intangible cultural heritage ki list da yaure haina lauthorokibani numit asibuni ekoina Sankirtana de haina thoram pangthokliba Sankirtana haibasi miyoiba amana pokpadagi siba phawba sagonaduna yauri masibu hena chawkhatnanaba hotnaba haibasi ekoi khudingmakki thodangni hairaduna lai harauba sisu intangible cultural heritage ki list channanaba hotnari haibo famsu thamlakhi lepleitana honariba thabak thorom effort mayam adagi mahaini jaguru mayam da pakha ta honabidana simba culture se hingalaga amadi ngam sina thamda punamaki akanba thawong thodang mayam dulogi hai wai jharga mayam punapom kan khoromjal thank you Chandel Forest Division Silang do ngasi December ki tang mari da malem sin bethungna pangthoknariba World Wildlife Conservation Day amasung International Cheetah Day gi thoram St. Paul School Liwasang Abida namit ani asi punna awareness program amadi Mahiru Singha athum ahau saminaduna satra lising amaga chani rom saruk yaduna pangthokre asgi thoramda Divisional Forest Officer Chandel Dr. N. Munal Maitei amadi St. Paul Schools gi Principal Father Reverend
एलोशियसना प्रेसिडेंट अमदी चीफ गेस्ट ओइना स्कूल की ओजा सिंह अमदी स्टाफ सिंह पुन्ना सरुक यादुना पांगथोखी ngasi gi thoramda DFO Chandel Dr. N Munal na haikibada lamlaki sausek sing ase ishona aikhoi mioi bada pirakpa khwaidi mawal yamba khudoli aikhoi mioi bana sausek sing bu mamal leitana amadi kana dabagum khali adubu sausek sing yaudana aikhoi mioi bana malemda hingbangam loi amadi sausek sing gisu aikhoi mioi bagum malemda hingbagi hak lei अदुबु ख्वाइदगी सिंगबा जीवनी हाइदबा अखोई मियोइबना इसागी अपाम्बा खरगिदमक लमलकी साउसेक सिंगबु नुंसी हैतना हातोकपिरी असुमना ngасidi malemda minute manga khudingi mabul yamlaba jiba mamam muchilakli madam amada manipurda kai samu amadi samu gananda na singba achowa jiba kaya marang kaina lerami adubu makhoi adu ngasidi chinbung wari oina lehorare मरमसिना ngasi छात्र सिंह अमदी नारोल सिंह ना पुनसिंदुना अखोई की लेजरिबा लमलकी साउसेक सिंह असिबु ngakpi senbibu sangi अखोई ना अखोई की मांगख्रबा ममल यामलबा लमलकी साउसेक सिंह अदुबुदी अमुक हन्ना पुरकपा ngamdrabasu अखोई की हौजे लेजरिबा संगाई अमदी लेमहौरिबा लमलकी साउसेक सिंह असिदी अखोई पुन्ना होटनादुना कन्मिनसी हाइना डॉक्टर एन मुनाल DFO Chandel ना ngasi tenkiba छात्र सिंह अमदी मियाम दा अपील तौखी मणिपुर यूनिवर्सिटी दा कोरियन लैंग्वेज तमलिबा महिरोई सिंह की पुकनिंग थवतपा ओइना सिन्हान बैंक ना सही खुदिंगी पीरगा लाखपा स्कॉलरशिप कुमसी सही की सु ओइना ngasi महिरोई कुंट्रा दे यंथोक्रे मणिपुर यूनिवर्सिटी की डिपार्टमेंट ऑफ फॉरेन लैंग्वेजेस दा स्कॉलरशिप यंथोकपगा मई लेना पांगथोकपा थरम अदुदा डिपार्टमेंट असिगी विजिटिंग प्रोफेसर हुइन क्यूंग ली MU की स्कूल ऑफ ह्यूमैनिटीज की डीन प्रोफेसर S इमोबा अमदी डिपार्टमेंट ऑफ फॉरेन लैंग्वेजेस की हेड डॉक्टर अहंतिम रोमिता ना प्रेसिडेंट मेंबर सिंह ओइना सरुक याकी साउथ कोरिया दा बेस्ड तौबा सिन्हान बैंक की ओवरसीज स्कॉलरशिप प्रोजेक्ट की सरुक अम ओइना कुमजाले सिंगनी कुंडगी मणिपुर यूनिवर्सिटी दा कोरियन लैंग्वेज तमलिबा महिरोई सिंह की दमक लुपा लाख अहम की सेंफम काइथरगा लाखिबनी हाइरिबा स्कॉलरशिप असी सेमेस्टर एग्जाम दा फंगबा मार्क मतुंग इना सही खुदिंगी खनगतबा महिरोई कुंट्रादा स्कॉलरशिप ओइना लुपा लिसिंग तरा की सेंफम पीरगा लाखपनी थोरम अदुगा मई लेना MU की डिपार्टमेंट ऑफ फॉरेन लैंग्वेजेस की विजिटिंग प्रोफेसर ह्यून क्यूंग ना हाई यूनिवर्सिटी असिदा कोरियन लैंग्वेज तमलिबा महिरोई सिंह की ट्यूशन फी मेखटनबा अमदी मखोइबु पुनिंग थोगतपो ओइना सिन्हान बैंक ना स्कॉलरशिप असी पीबनी असिगुम्बा स्कॉलरशिप फंगलब महिरोई सिंह ना कोरियन लैंग्वेज की अंडर ग्रेजुएट नत्रगा मास्टर प्रोग्राम लोयरबा मतुंग कोरिया की कंपनी अमदी बैंक सिंह दा थबक तौबगी खुदोंग चाबा अमसु फंगनी यूनिवर्सिटी असिदा कोरियन लैंग्वेज तमलिबा पोस्ट ग्रेजुएट की महिरोई अनी दसु कोरियन फाउंडेशन ना लुपा लाख अमोंगी सेंफम स्कॉलरशिप ओइना पिरक लेख्रे यूनिवर्सिटी असिदा कोरियन लैंग्वेज तमलिबा महिरोई सिंह दा अहेनबा स्कॉलरशिप पीननबगी दमक इंडिया दा लेबा कोरियन कंपनी खरदसु रिक्रूट तौननब होनरी अखोई की पांडमदी डिपार्टमेंट असिदा मही तमलिबा महिरोई मरफ्रू रोम कोरिया की कंपनी सिंह दा थबक तौहनबा अमदी मखोई की अपाम मतुंग इना कोरिया दा चतुना मखा ताबा मही तमहननब होनबदा मतेंग पांगबनी डिपार्टमेंट असिदगी पास तौखिबा महिरोई खरा इंडिया दा लेबा कोरिया की बैंक अमसुंग कंपनी सिंह दा थबक तौब लेख्रे हाइना महाक मखा ताना फोंदोखी study. After the graduate, we have the first graduate students in this year. One student got the Korean government scholarship, and then now the 5 students get a job from the Korean company. So after the BA program or MA program, more than 80 students, we try to give the job from the Korean company. Honestly, 점점 보이고도 어두나 아좀 아한번 인터뷰도 좀 간단하게 그냥 당신세 그러나 담바 락비와 아디 앙둥다수 허르비고 앙앙미암세 기당 인트레스라 기당 오늘라디 코나 좀 push토라가 이미 제 머리가 수절라디 좀 하나 플레이업터 파마 लेबाक सिना मालम की चौखट खोंजेल द याव ngamnanaba lenga की एजुकेशन डिपार्टमेंट समग्र शिक्षा की थोरांग ना
लेबाक सिदा हौरकलिबा महिरोई सिंगबु महै मसिंग निथिना है सिंग हननबा थौरांग पाखलकननबा अमदी करी थौरांग पाखतकनी खंगदोकनबा पांदमदा पराक राष्ट्रीय सर्वेक्षण 2024 नेशनल सर्वे बिष्णुपुर डिस्ट्रिक्ट हेडक्वार्टर लेबा लोयोला स्कूल फील्ड इन्वेस्टिगेशन मरीना ngasi field investigation pangthokre investigation adu national observer NCERT gi associate professor Sukhvinder na ngasi ayupung nipal makhai tabada laktuna mathau taba che sang sing puraktuna FY singda sinaki amadi yengchilliba matungda investigation hodo hanki ZO Zone 4 Bishnupur Nongtongbam Chingkai SDO Bishnupur Loitongbam Rishikanta amadi atai official singsu investigation tawba aduda saruk yaki investigation aduda FY Marina Loyola School gi class 3 6 amadi 9 category ahum thokna khaidoktuna mahiroi singa unaduna makhoi gi haiba sing basang खंगदोखी इन्वेस्टिगेशन असी मणिपुर की अतई मफम सिंगदसु पांगथोकनी हारि मालेम सिन बथुंगना एम्प्लीफाइंग द लीडरशिप ऑफ पर्सन विथ डिसेबिलिटीज फॉर एन इंक्लूसिव एंड सस्टेनेबल फ्यूचर हाइब थीम द ऑब्जर्वेशन ऑफ इंटरनेशनल डे ऑफ पर्सन्स विथ डिसेबिलिटीज 2024 पांगथोक नबगुम ऑब्जर्वेशन असी डिस्ट्रिक्ट सोशल वेलफेयर ऑफिस बिष्णुपुर अमदी सोसाइटी फॉर डिसेबल्ड पर्सन्स मणिपुर बिष्णुपुर डिस्ट्रिक्ट मणिपुर न सिंधुना कुंभी दंगरांग पांगथोखरे कुंभी केंद्र के एमएलए सनसम प्रेमचंद्र डिस्ट्रिक्ट सोशल वेलफेयर ऑफिसर बिष्णुपुर नोमैकापम ज्योतिष वांगू तेराखोंग ग्राम पंचायत के प्रधान पोसंगबम बालेश्वर कुंभी म्युनिसिपल काउंसिल की केयर टेकर चेयरपर्सन वाहेंगबम प्रियो रंजन SDPM की सेक्रेटरी नोवाइतेम इबोतोन अथोबि मिथुंगलेन सिंह ओइना सरुक याखी थौरमदुदा मणिपुर की तोंगानबा मफम कयादग लाकपा पर्सन्स विथ डिसेबिलिटीज सिंगना डिसेबिलिटीज मियोइ सिंगबु मानबा मिजेंग येंगनबा सैथाब इसे सिंग सखी अमदी MLA सनसम प्रेमचंद्रना महाकी माइकेदगी निंगथम खुदोल ओइना सरुक याखिबा differently able persons sing the kambal amadi sel gi mateng khudol tamki nomaitem iboto na phongdok kibada aikhoina isa isu sing the haksang phibam imanadaba yorak pada tathi tawaina tawbiba thoidabada tawragadi atopa singna makhoibu nuksibiroi usitloi maramasina mama mapa imungi miyoi singasu makhoibu mini haibo khalda luna tawisi amadi makhoi gi ngamjaba tawba ngambasing tawhanduna miyam lakta sakta nanaba honabisi aduga thokliba irang asina differently able person sing da chu chauna chaitheng piri maram sina thuna loisinanaba lenga nasu sinbiu haiki Arambai tenggol gilo cingba korongan ba kumanda tongan ba kes kya pansinduna NIA na fana na bahon narakpa amadi 57 Mountain Division gi GOC gida thabak suba chatkiba Kamal Babu hojik pawba thiba khangdana lairiba adubu yaningda ba phongdok laduna Nongmoibung Women's Development Maira Private Association na sinduna Nongmoibung Multipurpose Hall da wakat mifam kre wakat mifam aduga mari leinana Nongmoibung Women's Development Maira Private Association ki General Secretary Mutum Sobitana Phongdorpada Manipur da haukiba sahi gi me ahumdagi hauduna ngasi phawba kuki militant singna atat akam leitana maitai frupta landarak liba asida India government amadi Manipur lengakna karisu tawba ngamdana laiba aduda aikhogi ifurup ijati asibu kannana thorakkiba korongan bagi mathakta NIA na makal kaya gi case pansinduna fana na bahon ariba asi athu matamda lepkadabani Manipur da lairiba mama oibi kayana masa singbu thagwanduna setna konduna thamgadaba isa kaya lamdam asigi I furup kandaba yade haiduna ahing nongthil khangdana khun ngakleba isa kaya mama singi mathadagi thadok ningba kana su leite India government amadi Manipur lengakna lawgadaba thodang kaya lawraktabadagi isa kaya khun ngakpa thorakhibani amadi thokliba irang asida singdana kuki militant singna tawningbata tawba aduga tamdana masa kanja thorokliba isa singna phaningba matamda phajin punsin ningba matamda
पुनबा तौबत नतना तोान तोान केस कया पांसिंदुना खुन ngakpasing फानरबा होनरलिबा इंडिया गवर्नमेंट की थोंग असी खुदकता लेपकदबनी चिंगतम खाइदना लो चनाहनबियु लोइनना 57 माउंटेन डिवीजन की जीओसी की थबक सुबा चटकीबा कमल बाबू हौकीबा नवंबर 15 दगी ngasi फावबा थीब खंगदना लेरिबा असी अथुबा मतमदा इंडिया गवर्नमेंट अमदी मणिपुर लेंगाकना मरी मखोंग थिगतुना टेक तकाइदना मियामदा सिनबा ngamdrabadi manipur leiriba mama oibikayana khutta khulai paiduna ani suba nupi lal thorak nanaba sinbi ganu haina su phongdokhi uhoraba army game da aduga ngasi phawba jiba khangdri yang mangningai ne ba moi gi da sangi bagi kaino video footage leide tholak pai leiramdre adu oitaragadi moina tawgedi tambakadi moina tawningba pusi tawraga ki namaga phaiba karigi Singjamai da leiba singjamai apun manupi lupna sinduna singjamai parking da lup asigi thomi singal sing porel korongan ba khuman gi mathakta pan leba ek maram sade khudakta handok kadabani haiduna kholau kya lauduna khongjang changchin khre khongjang aduga mari leinana singjamai apun ba nupi lup ki publicity secretary sumati sogak pamna phongdor khibada kuki narco terrorist singna tampak kilam singkhong singada chatharakliba maru oina maitei da attack tawduna mihat bipun chatharak pa thatra par helak laba fauda india government na nakoina support tawduna chathari ba lalong asi sinjamai apun ba nupi lupna strongly condemn tawi manipur da khungak pa karam na thoraki haiba asi india amadi state government na khangadabani central force mayam sina thamoi sengna mathau tawdaba maitai da onsilaga kut thaba लोन अमदी फोंगना आर्मी सिंगना कुकी नार्को टेररिस्ट सिंग दा सपोर्ट तौवा मसिना ताकपदी लाल असी इंडिया गवर्नमेंट मतम सांगना प्लानिंग तौरगा चथरकपा लालोंग अमनी हाइबसी मणिपुर मियामना मयक सेंगना खंगबा मथौ ताई रामबाई टेंगोलना चिंखोंग सिंगादा खुन ngaktuna इमा लेबा कन्ननबगिदमक थवाई दगिदी इमा लेबा कनबना हेना मरु ओई हाइदुना ngasi खुन ngakli इमा लेबा कन्ननबगिदमक खुन ngakliba खुदिंगमक स्टेट गवर्नमेंट असु मखोई मरु ओइबा खंबिगदबनी अमदी इकाई खुमनबिगदबनी मरम अदुना खुन ngakliba खुदिंगमक मरम सादना केस लौखटपा यारोय मखोइना तौरिबा थबकसिंग असि मरनाइगी अमतनते हाइबा असि इंडिया अमदी स्टेट गवर्नमेंट ना खंगदबनी एनआईए एक कया पांदुना कोरोंगानबा खुमन फाननबा होटनदी कोरोंगानबा फागलाल असि लोसिनगदौरिब्रा लाल हौरिबा सुगी ग्राउंड रूल थुगाइरिबा कुकी नार्को टेररिस्ट सिंगना मिसम मियाम हाटलिबा असिना लोन याब्रा हाइबसी इंडिया अमदी मणिपुर लेंगाकना मियामदा अथु मतमदा खनगदबनी अमदी मणिपुर असि इंडिया की फिफा नोंगदा लेबा स्टेट अमा ओइदिब्रा हाइबसीसु इंडिया गवर्नमेंट ना पाउखुम पीगदबनी हाइखि मतम खरा आयना अमदी मियोइबा खुनाइना यादबा मयाई काबा चिंजाक निसा सिन्नदगिदमक मोहम्मद नजरुद्दीन संगोम सुंबम सही निफुतरुक अपोकपा खैरुद्दीन क्वाक्ता म्युनिसिपल काउंसिल वार्ड नंबर 2 दा लेबा सी ओल क्वाक्का संगोम सुंबम मुस्रम सागै डेवलपमेंट कमिटी क्वाक्ता बिष्णुपुर डिस्ट्रिक्ट ना इंथोक्तुना लाकपा अदु महाक मसाना लानख्रे मतुंगदा अमुक तौजरोई हाइना ताइबंग सेम्बिबंपु पंदुना वासक लबनीना सागै कमिटी ना ngakpire amadi local haina कमिटी की सेक्रेटरी अनवर अली संगम सुंबमना फोंगदोरली कमिटी असिना सिंदुना क्वाक्ता दा ngasi pangthokpa paugi mifamda wapamsi फोंगदोखिबनी मणिपुर लेंगाकना चथरिबा वारन ड्रग्स सौगतुना सागै असि कमिटीना अतै मियोय सिंगदगी हाइरुद्रगसु सागै असिगे इपा इसा इचिल इनाव सिंगदा लेबाक मियामगी मायोक्ता लेबा अमदी निसा सिनबा मियोय सिंग सागैदगी इंथोकपा सागैगी थौदोक वाथोक्ता याहनदबा हाइना वारेपना खिबना नजीरुद्दीन बु इंथोक्तुना लाखी हौजिकती नजीरुद्दीन महाकी असोइबा खंगजदुना थौना फना हायरकलबनिना महाक वखल तारकलबनिना अमदी अमुखन्ना तौजरोय हाइना सेम्बिबा मपु पंदुना वासकलबनिना लानखिबसिंग ngakpire amadi hanagum ipa isa sagai marakta tillagani amadi thodo wathokta yaunaragani haiki
दगी लौथोय ꯑꯩꯒꯤ ꯃꯤꯡ ꯅꯖꯤꯔꯨꯗꯤꯟ ꯀꯣꯛꯇꯥ ꯋꯥꯠꯅ ꯁꯃꯥꯖꯅ ꯌꯥꯗꯕ ꯅꯤꯁꯥ ꯍꯥꯏꯕ ꯄꯣꯠ ꯑꯗꯨ ꯑꯩ ꯃꯇꯝ ꯈꯔ ꯏꯁꯥꯒ ꯂꯣꯏꯅꯔꯨꯔꯦ ꯁꯤꯖꯤꯟꯅꯔꯨꯔꯦ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯜꯂꯥꯗ ꯀꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯂꯣꯏꯅꯅ Arambai Tengol Gilusing Bak Korongan Bukuman Gimatak NIA na case lokat payaroy kul ngak pasing amata fa bayaroy haiduna kay sampat amadi sagol ban ginupi oibising na mayra paiduna himensen semlaga hongjin changsin creek ngarang namidang tidim lambi paringi kay sampat traffic island dagi horga kwakaithal lambi paringda mayra paibising na makutta mayra paiduna korongan ba fa bayaroy kul ngak ba fa bayaroy manipur gi saktam thugai bayaroy haiba kholau kaya lauduna khongjang changsin ki nakal amarom da kasampat tagi wahengmom laikai paringi mayra paibising sagol bandagi langjing achowa phawgi mayra paibising mongsangai ningthamsa karongi mayra paibising na su makutta mayra paiduna rambai tengolgi lusing purel korongan bakhuman bu NI ena ekya pansinduna phanana ba hotnaba yaningde kulngak pa amata fa ba yaroi manipur thugai ba yaroi haiba kholau kaya lawga loinana human sen semduna khongjang changsin ki Sathaki bo khongjang asigi matang da kaisampat laimajam laikai mayra paibi secretary Thokchom Chandra Sakhi Devi na lengaki matakta pendab kaya phongdok laduna hai khibada korongan ba iramdam asibu kanbina naba laitraba matamda tangai fadana makuta khulai paidna ifrup ijati gidamak tholakhibani mahaki matakta aranba mitjeng amata NIA ekya pansinduna phananaba hotnariba asi khudakta lepkadabani loinana lengakna mathau tawdabadagi isa sing makuta khulai paiduna khul ngaknanaba tholakhibani makoibu phaba punba amadi nongmai lokhat payaroi lengak asigi MLA yankhai asina amato oina thabak tawminnarabadi Delhi na taroi dabagi maram leite makoi singna napak tahanaduna leibana miyam su masoi tahanbani haina pendaba phongdokhi karigi khulai phatoi ba khun ngak pa ki kari phabang mathau kari ta ge ba taseng nam gi hairagadi ngasi gi pali ba sarkar makoi na Delhi da chalaga makoi yankai si khak tala pullaga Delhi da makhong kelu matam da Delhi ri kari gi taroi doino akhoi na chalor di tabiroi makoi mangkai se jamana ba khompam mam ta lepo praja su pula kani makoi yankai se na lingjel mana ta gi tokai ta ba dagi ngasi pham mona ta na lei ba dagi ngasi praja su tokai ta li khudong chabl holi ni Senjam Sirang da leiba Senjam Sirang Kuno Leima Chandra Marup ki secretary oiba Haikam Amravati bu Civil Society Organization amana nupi amaga nupa amaga khana chainaba matang da ngaihak leitana kaukhattuna tawriba thong asigi matang da karigumba hiram amata da mari lenade hairi wafam asi ngasi Senjam Sirang da leiba the Senjam Kuno Leima Chandra Marup ki mayra sang pangthokkiba pawgi from amada secretary Haikam Amravati na phongdokkibani mahang na haiba civil society organization asigini haiba nupi amana namidangi matamda yumda laktuna nupi puthokadabani haiba thong sing chatharamba asi pende seso haiba si lamdam asigi miyam gidamak achumba taunanabagi damak tholak palup amani nakal ama khakki thabak tawbidana apunba oina chap manaba mijengda tawbigadabani amadi ima singsu matam sangna miyamgi seba tawraktuna mafam asigi red zone sing thadokpa yadana ngak senduna ngasi pawwa lerakli punawak asi understanding lainaraga makha tana chenaraktanaba ngasidagi topiduna nupa nupi ani sigi yanabagi lambida sinbinaba hari amadi tha asigi anidasu seso asigi office ta kokhatpadagi witness oihanduna wafam kaya thamki aduga nakal amagi case pairiba maraktagi witness oihanba asi niyom gi wangmada oigani maram asina makhata na case asida nupi asigi matangda hiram amata mari leinade nupi asigi apokpi mama amadi mabung leiriba asida oina daita lauhan gadaba ni haiba wapam sing phongdokhi asin haibini kandaba yadi haibigi da makta ina mate pangban thongnaruba silate isa isu karimta nate haibini pisi mama lebi
मोइद दायित्व पुनमक्से लौहनबिरो ngasi haiba numisidagi isasingna mama amoina khanbiduna nakhoi loisanba mathang numai oibe mathang loisobajida aise se nabiranu haiba wakham simatang imana request tobjari Vice President Jagadip Dhankar na Lomi Singhi wafamda Lomi Singhi behalf the government wafam kaya hangkre Hojik Malayamda India ki thak amada lairak laba matam sida laibak si Lomi Singna kudong sadaba kaya karigi mayok na ribano hangki Lau Singu Minister na Wahang Singh asigi paukum pigi dabani Vice President Dhankar na makata na hai kibada Lomi Singh Minister na kari wasaki madu tunghandriba karigino Lomi Singhi iho asi mamang sahisu laiki kumsi su karigi laibano Indian Council of Agricultural Research Central Institute for Research on Cotton Technology ICAR gi centenary ceremony gi thoramda wangang laduna BP Dhankarna Wapam Singh asi phongdokhibani ma ki warol gi pokum oina Lau Singh Minister Shivraj Singh Chauhan na pokum pirakpadi leitri sahi 15 hena Madhya Pradesh ki cabinet pham pairam laba Chauhan April May da pangthokkiba Lok Sabha Mikal gi matungda Union Cabinet ta yawrakhibani Vice President Jagadip Dhankar Lomi Singh gi maram gi damak Sempen ama oina thabak tawrakhiba phajana mingchat lairaba misakni hari sanabagi pau Kwakaithel hawam marak Laurembam laikai da leiba socio ground da chathariba ahanba State level SDPO Singtham Anand Kumar Memorial 9S side Veteran Football Tournament 2024 da SEMF FC Imphal West Mai Park to semi final Sankre YDCC ML Amadi Siko Club Anina Sinduna Chathariba Football Tournament Asigi ngasi nungtil sanakiba ahum suba quarter final match da Champion FC Imphal West na ML BFA Mayalambibu Panjal ahum soina da maithiba pirga semi final sangba ngamba ahum suba team oiki ngasi sanakiba ahum suba quarter final match aduda SEMF FC team maikaidagi mai pakpagi Panjal ahum adu S Dharamjit Ice Prem Kumar amadi CH Surendrana mathang sinap match ki nipuni thoi nipum doi amadi yankai mathoi suba minute singda chanmangam kibani Chathariba tournament asigi mari suba amadi aroiba quarter final match sayang nongthil pung ani taba matamdagi hauraga flag kyamgai amadi upsa lelong sajing anina lamba taunagani tournament asi moregi SDPO aram oiramba laikhidraba Singtham Anand Kumar gi imung manungna sponsor tauraga November 3 dagi hauduna chatharakhibani aroibada maroy pau amuhanna Imphal Kangpokpi Senapati amadi Imphal Bishnupur Chuchampur bus service passenger amata laktabadagi chen khidre Sankritana de thorom Sri Sri Ramji Prabhu Madhab pangthokre Korean language tamliba mahiroi singgi scholarship yenthokre loinana Vice President Jagadip Dhankar na Lomi Singhi wapam da government da wahang kya hangkre ngasigi damak tadi paudam pijaba matang asida lo sinjari mejeng tabir bu khwai punapu amuka hanna khurumjari